lamdam asida ILP chatnare haina lauthokhibaga leingakna sinduna chongkhiba thabal tax khomgatpa yanabani yalhomi kannaba oiramdre haina MLA KH JOYKISHAN haikre ILP ki mathangda Manipur government na fongliba gadget notification gi para number 2 da native or indigenous people gi definition amade base year yaudabana fongliba gadget asigi wahan thok leitre lamdam asida hanadagi changsinduna leikraba non native singsu January fawgi manungda matik chaba che chang pigadabani haina JCILPS ki convener YK Dhiren haikre Chingi lamsingda paksana ganja amadi poppy cultivation tawbana umang kokthokpagi maru oiba maram oihalle haina Forest Minister TI Shyam Kumar na haikre JIRIBAM da Manipur lengak na nongchup thong Western Gate sanabani haiduna haukiba chahi 2018 da site selection fawba tawramlaga ngasi fawba saba hoduna leiriba sida JIRIBAM gi miyamna penadre Library and Information Center KAKCHING na Eastern Agency Imphal ga khusamnana sinduna Reading My Patient haiba thimda pangthokba marirak suba KAKCHING Book Fair 2019 ngasidagi KAKCHING Folksupat Laikai da leiba center asigi sanglenda hodokre